Disable Oibagi Khudong Chaba Amatta Phangdana Leiramba Thembung Amasung Apabi Machin Manao anigi phangpham thokpa family pension phangnaba hotnabada mari leinaba department sina mateng pangbinaba Langthabal AC MLA Karam Shyam appeal tourakli Machin Manao anigi phangpham thokpa hak pumnamak phangnaba Spastic Society Manipur hotnaragani haina laothokkhre Langthabal kunjam likai masaki jahi nifugamangarum suraba Ningthokkhongjam Thembung multiple disability oidaba misakni Mahaki Manao nupa Ningthokkhongjam Apabi masagi jahi nifu suraba asina intellectual disability gi borderline da leiba budi sholaba miyoi ngasi dagi jahi kunge mamangda Thembung Amasung Apabi gi apokpi lekhidre apokpi mama leitraba matung kumja English nataraga tarita makoi apokpa Ningthokkhongjam Syamjai lekhidabadagi Machin Manao anigi punsi awabana langoi chenba haibadu oikhe Hena laibak thiribadi apokpa Syamjai ase lengaki primary oja among oirambana maram oiraga disabled person amana phangpham thokpa family pension gi Khudong Chaba Amatta Phangdana haukiba chahi taret asi awaba pibam amada leiramba asine masigi iroinana disabled person amana phangba yaba hak khudungmaksu phangdana leiramkhe Thembung ase masagi fibam chadaba maramna mahaki manau nupa apabina chakum mai mutanaba afangba thabak shuraga hingle masigi mathakta mayamba Thembung gi pija pithak amade mapan ipan thokpana chingba pumnamak senaraga leire Apabisu intellectual disability gi borderline da leiba maramna pangal leina mayamba amade yunggi damak honabada awaba kaya ama mayuknade Machin Manao ki punsi mahing ase kharada oirabasu safanaba disabled singi damak kathokpa amaga loinana thabak tawriba Spastic Society of Manipur na akanamongda honade multiple disability oiriba Thembung gi phangpham thokpa hak khudingmak phangnaba society asina honaraga disabled certificate unique disability identity card PAN card amadi Aadhaar card na chingba pumnamak Langthabal AC gi MLA Karam Shyam na ngasi kusinakhe Spastic Society na lakhalagliba khongthang ase Thembung Amasung Apabi gi phangpham thokpa apokpagi family pension adu phangnabane masiga iroinana matamgi lengang na disabled person da piba Khudong Chaba singso phangnabagi thawrangni Machin Manao anida disability ka mari leinaba document sing kusinaba aduga mari leinana MLA Karam Shyam na hai Thembung Amasung Apabi na phangpham thokpa apokpagi family pension phangnaba honabada Education Department Accountant General gi office amade Treasury office na Oibagi minung sida yumfam oiraga thabak tawbiyo haukiba chahi taretlom ase Machin Manao anina phangpham thokpa hak Amatta Phangdana laklabane tola taraba singi mateng pangba haibase Oibagi athoiba lichatne Amaromda chahi asida takhiba lena sohallaba Thembung Amasung Apabi gi yumsu athubada tin kuptuna samjin sajilakani haina MLA Karam Shyam na makha takhe Moigi ahal singna chai taret ki mamangda leigidaba ahangi pension phangba yabadu hojik adi honarani soidana pirani ado matang sida maroina education department gi adi director dagi chingaga staff singina sumaina disabled orba sing sigi the benefits pi nabakanda kana lehuri kari tawri kana da mateng pangbi ba yai ga se thiraga pibi ba ma akhoi darkar leina lawi aduga AG maroina treasury si laising che usi phawda GPF ki adi picha phangri natra hangi thamjaramba more than 7 years singje sigi jingje official singina with blessing adi leita laira solnana sumaina disabled oibu singchi mateng pangbasi adi miyoiba samaj gi ishorna yagadaba pot amani haibagi wakhalon do khallaga mateng pangse aduga cooperation phajana BBO aichu eje kendra sigi MLA oina mateng pangjage Amaromda Machin Manao anida disabled gi document sing kusinaba aduga mari leinana Spastic Society of Manipur gi secretary Laisham Tokendra Dikina hai Jahi asida takhiba len aduna Machin Manao anigi yum amang ata thokhiba sing adu samjinbada mateng oinaba yotpi khara leibiyu haina hairakpadagi makhoigi yumda chatuna yotpi sing adu kusinakhe Machin Manao ani mag disabled oirabasu disabled gi mari leinaba certificate na chingbadi amata pairamkhide masida natana apokpagi phangpham thokpa family pension gi Khudong Chabasu Amatta Phangdana Leirambkhe Madudagi society asina Machin Manao anigi phangpham thokpa hak sing phangnaba mathau taba document sing tanthoklaba matung ngasi kusinabani laibak thiraba Machin Manao anigi phangpham thokpa hak phangnaba honabada mari leinaba department singna angamba thakta honabiyo haina mangna makha tana phungdokhe Family pension onsan bayar gadawa keno si leirabani na keno gi pan card ama laothokpire adagi Aadhaar semdokpire disabled certificate handa phangdangai education sina parent department hai tare mapaji hana primary teacher ama ojaramani na adagi
AG gi treasury gi sigi DP gi khangde sigi process mayam tawgadawsi mayam changdana official singsina su isagi ne khallaga laita lairagi mateng pangbiniga charity pambana te mokhoi gi paisa PC khochi haiba na chade makha magi phangpham thokpa hak haitare rights hojiki family mapagi pension se sahi taret hen ngare moidi kaimta khangjadabni na pension book to dum pairaga leirame mayam gi side tagi mokhoi gi behalf ta haitare angamba mateng file process adagi sigi keno tau mateng pangba yaba keno singsida file process da department hariba department singsina angamba mateng pangbiyo haina adugi keno do request tawjari